ngasi ayu phongkiba tongan ba manipuri si phongsingdigi amasum thokiba thawdo wathoksingdigi maru oibe I pausin khongo saraga manipur top channel gi maikedi myamna thamjagi ahanbada abon mai miyat ki case ta police na forensic experts sing opinion lawamdri pung kun gi mari gi total shutdown sauna akai be pikre satar of demand sing phangdri ba phawbo khongjang sangsin khini jc mamang thagi kun gi nithoi gi ayuk pung taraga mathoi makhairom tarakpada chief minister na lusing balenga ki minister sing amasum makok thongba officer sing yawba amsing pangthoklingai gi sairakta tamelong lower ground manaktigi NSN IM na namhatuna faraga pukraba matungda miyatina hatokhiba athuwan abonmai gi miyat ki mayokta CM kiba JC na laingakta pisin kiba satar of demand sing thabak to onthokta gi mayokta ngarang midang amasung ngasi ayuki lonaba nungai matung pung amadigi hauraduna satharakliba pung kunga marigi total shutdown manipur miyam gi punsida thoidokna akaiba pikre sairaksida athuwan abonmai bu namduna faraga pukraba matung miyathina halam kiba thawdokta mari lainana tamelong PS na thawdok thokiba numittumaktada register tawduna case ama lakhot khragasu ngasi phawbda case asiga mari lainana sathagadaba investigation da asokba mating oigidoriba case asigidama recover sistawkiba potlam exhibit singi matangda expert opinion launabigidama Pangai de la Forensic Science Laboratory FSL Pangai de process tauram bathengadri masigi matana pauksi esina ngasi nungtil pung ama tarakwa phawbada FSL sidagi phangkiba report ki matungina thawdo asigi matangna tamengrong PS na lakhot kiba case FIR number 4 close 9 2021 under section 36540034302 IPC 161720 Unlawful Activist Prevention Act amadi lainana FSL asida case asigi exhibit natragana document singba amata forensic experts opinion launabigi pirakpa laitri hari Tamenglong PS ki maikedi thawdo asigi case asi lakhot khiba ngasi ga thana numit taraga humdoini sujilaglaba phawbada case asigi investigation manungsana exhibit singi expert opinion launana ba thabak lakholamdriba asi hairiba case asi manipur lenga ki maikedi ki government of India gi union home ministry da national investigation agency NIA da thijin hanbinaba anira hana haijakiba amasum september kuntra english singaninga kunga mathoida home ministry gi maikedi ki case asi ki investigation gi thabak NIA da sathana direction pikhiba aduna maram oiraduna case asigi investigation gi thabak sab leptuna lairak libra habigi wang tholakli adumainama home ministry gi maikedi gi case asi NIA da sinaduna thijin hananaba direction pikhrabasu hauzik phawbagi di investigation agency asigi maikedi gi Tamenglong PS na lakhot kiba case asi makhoina laukshile amasum haunabi matung ina NIA gi oiba regular case ama register tawduna laukhatle habigi wafam phongdora palaitri Laikhidraba athuwan abonmai gi hakchang rims ki sorida postmortem examination tawkibadugi result report the institute asigi forensic medicine department gi maikedi gi matam gi matungina examine tawraba matungna case asigi investigating officer da soidana pirak lagadabani adubo postmortem examination tawkibagi result report adu khak ngaibigi mahutta case asigi ayona thawdo duga mari leinabani haiba mi ani khaksu fagatuna september 19 english ngani kunga mathoida chief judicial magistrate tamenglongi charge puriba CGM Imphal West ki court puthoraktuna numit bapanni gi police custody remand lokhatuna wang pang tawbigi thabak sa tharaglibani loinena senabani haiduna fogaliba mi ani sidagi makhoina sijinaramba mobile handset punna taruk recover tawkrabani masigi matakta laikhidrababu hatpada sijinabani haiba phi yawba nungthang amadi makpu pharaga puduna satpada sijinabani haiba Maruti Gypsy angoba masu NL07C 5873 amasu E tairaba potlamsing sis thokhiba lairabani adumainama laiba wathok oirakliba case asigi matangna ngasi phawda police ki maikedi sis tawkhriba case asigi exhibit sing asigi matangna forensic experts sing opinion launana ba thabak amata lakholamdaba haibisi ayogi maikedi gi asoba ahoba ama oigadoribra haina so hangnarakli thawdo asigi mayokta CM ki JC gi against the brutal murder of Athuwan Abonmaina lengakta pisin ki ba makhoigi satar of demand sing athubada yauriba wafam sing adi thabak to onthokte haiduna national highway sing da pung 9 gi road blockage
ꯁꯠꯇꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯡ 12ꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯥꯏꯖꯈꯤꯕ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯤꯈꯤꯕ instruction gi matungina NIA na nahunana makhoigi oiba case ama lokhatuna masigi investigation satharalagasu NIA da police ki mekedi gi case asi official oina khusinadriba phawbri Tamenglong PS ki mekedi gi case asigidama maru oina sinariba main accusing fagat pangamdribana makhoi busu case asiga mari lenina book tawbuda mateng oina na ba yariba makai panthadana haujuk phawbuda recover tawraba case asigi exhibit sing adugi matangda expert opinion sing launanaba process mangjununa tawramba yabani hari amasum ngarang fawda JC gi mute singa se minister ga humlak surapoina unaduna wari sanaraba fawda nakalani gi marakta yasinaba purappa ngamdana lairaklibani haina supali amaromdana lanai miyoi khrana miyambu khongjang asigi ona tainabada lana lamjingnaba aranbu wafamsing social media group singda upload tawnarakiba thawong asi JC na angakpa poi hairaduna asiguma thawong sing asina JC na miyamga loinana sangsilakliba khongjang singda maithiba piba ngamroi haina pawsna sumakhatana phundorakli Makasa tharak point tentang na to pamaruiba pawkhra myamna pizage desam gi finance secretary gi bel ko na kaksatre session judge Imphal West na ngasi pihiba order amada mamang thagi kunga mathoida Nawem Birhari College ki oza amabu ko kaithil leiba desam gi head office ta kauraga wari watai sanaraba matungna phu saiba tawkhi haba thawdok ki matangda Singjamai police station na lokhatkiba case ka mari lenjana court asidagi anticipatory bail lauduna lairakhiba mahairoi loop asigi finance secretary ni haiba Thiam Birjit Luwang se kunga mga apokpa TH Loken Luwang irom Maijrao mamang laikai da laibida piramba bail adu kakthatle haina sufungdorakli atopa paw manamo Silchar Jiribam rail service ki numit amasum matam hongdokle Northern Frontier Railway Maligaon Guwahati gi Chief Public Relation Officer na ngasi thokiba serolamada ahenba Vistadom Special Train sing Guwahati New Haplong Guwahati amasum New Jalpaiguri Alipurduar New Jaipaguri gi marakta ahenba special train sing chelhalagani haina phongdokhibaga loinana ekui kuidringai gi mamangni passenger service haudokraba Silchar Jiribam gi marakta siengadaba train number 05659 amasum 05660 gi service legidaba numit amasum matam sing nahaunana lakthokre haina supali atopa paamana NPP gi office tagi IED recover tawkhre ningthokaba numita Meghalaya gi capital Shillong gi lower Lasumere area da leba National People Party NPP gi office tagi IED ama recover tawkhre IED adu Vice President M Venkaiah Naidu gi Meghalaya khongsak kidama state asina sem saringa the ruling party NPP gi office ta thengnakhibani IED thengnabagi thawdo asina city sigi miyambu mipaiba ponki saira sida athingba thamba group ama oiriba Hanitrap National Liberation Council HNLC na IED du makhoina thamkhibani haina claim tawkhre group asiga mari lainana Facebook page amada claim asi tawrakhibani lalhoba group asina sijinariba Facebook page adu Sign Cooper Nongtro koba miyo amana chalaibani hairi report kharagi matungina Nongtro asi athingba thamba HNLC gi publicity secretary ni IED du hek thengnabaga bomb spot ama mafam adu kauki thawdo aduga mari lainana state authority singna bomb lairamliba mafam adugi meter samana konba mafam singda mi amagi gari sing satok jasin tawda athingba thamki area adu mari lainaba authority singna safe oire haina lakthok triba phawba athingba du sanagani sohairi atopa paw khara namo plane kaibagi thawdokta Romanian billionaire secret Italy gi awang thangba saruk ta ngasi miyoi nipan tongduna paikhiba apikpa plane ama kaibagi thawdokta plane adura tongkhiba Romanian billionaire Dan Petrescu yauna miyoi nipan mak sikre haina police ki report amana phongdorakli thawdo asiga mari lainana police ki makok thongba wangang loi amana phongdorakhibada thawdo adu Milan da thokibani apikpa plane adu Milan gi Linate City airport gi paikhatkibani amasum Sardinia tamna paikiba plane adu billionaire Dan Masana pilot oiduna paikibani plane adu tongkiba miyoi sing adu sumaki imung manungi miyoi singaktani thawdo adu bu hobu singna phongdoknarakibida plane adu airport gi paikhatlaba matung minute khara leibaga
mathol ani wangba building amada thengzilaba matung kai khibani thaudok thokphomna police personnel sing sangsin du yingsin khre amade plane adugi black box recover tawba ngamkhre amasum thaudo si yamnamak laibak thiba thaudo amani haina fire officer cardinalina phongdorakli hain spali makasa tharakpoina topa pawamana Pandora Papers leakta Tendulkar gi ming yoramle India yauna leba amasum territory maudraga mathoi gi haujiki amadi hanagi lusing politician sing amasum public officer singi sel thungi arun basing phongdokle haina claim toriba Pandora Papers leakta cricketer Sachin Tendulkar gi ming yoramle International Consortium of Investigative Journalists ICIJ na claim tori madudi aronba file million 1.9 khangmang amagaloina Prithvigi ka hena ina khulaba miyoi sing sel thumgi aronba dealing sing khangmang amle hain spawaman makhatana phungdorakli ato papawaman amu husenba ising thaklubadigi taruk siri haba pawamu phongli Karnataka gi nauna semba district Vijayanagar gi Makarabi village ta husen be ising thaklubadigi miyoi taruk sikhibaga loinana district administration na thawrang kya lakhat khare emergency gi phibam adu yengduna district administration na village adu da ambulance ani thamkhre ambulance sing adu kana gomba huselabi ising thaklubadigi diarrhea amasum ob gi leyung sing laklaba miyoi singbu yamna thuna hospital la pubra sijina na bani huselabi ising thaklubadigi naraba miyoi sanirom Bellary Hotspot Hubabli Haberi amasum ati hospital sing da laikanari sourcing gi matung ina hu sian be ising thaklubadigi misi mina thokliba Makarabi village ta miyoi lisingani kharhena khundai amasum borewell sing da anauba pipeline install toba matam da hanagi pipe sing amang ata thokpaga loinana sewage ki ising thaknaba ising ga yanchina ki haina pawmuna supali Atopa pawamana December tha phawbagi manungda angang sing COVID vaccine kaplagani lakliba November amasum December tha phawbagi manungda angang singna sijinanaba nasal drop singi mawong oiba COVID-19 vaccine sing phanglagani haina Karnataka gi Health Minister K Sudhakarna lakthokre Numaiju numita New Delhi da Union Health Minister Mansukh Mandavia gu unaduna wari sanaraba matungda sarkarna pamising da haiki madudi central government angang singi COVID-19 vaccine gi mamal gi matana vaccine adubu putholiba Sidus Kedila company ga negotiation gi taunari amasum negotiation singasi yanaba tarabadi Karnataka da November amasum December tha phawgi manungda angang singi COVID vaccine fanglagani Union Health Minister na wari sanabada wapam asi kupna khana ki haina minister sinasu makhatana phongdoki haina pawsna report tawri atopa paw manamu malem gi oina Facebook WhatsApp sizinaba yakhidre malem gi khwaidigi chawba social networking company oiriba Facebook INC gi makhada salairiba Facebook Instagram amadi WhatsApp ngasi numidang pung 8:10 satpada sizinaba yakhidre agency dagi phama pawgi matung ina ngasi numidang athengbadagi leba asi khakta natana malem gi tongan ba mafam singdasu social networking site sing asi yadaba thengnare hairi Facebook na masagi website ta thagalakpa post amagi matung ina karigumba asoiba khara yawbadagi service piba lepkhibani atuba matamda mausagum sizinaba yahanana ba honagani haina su phongdokhi hairi Facebook INC ki makhada salairiba WhatsApp ki official Twitter account gi post thagatuna miyamna thengnariba khudong chadaba singasi athuba matamda ko honana ba sem sabagi thabak sathari hairi India gi web servicing track tawna bu website am oiriba downdetector.com na phungdorokpagi matungina laiba asida Facebook account million 410 WhatsApp user million 530 aduga amadi Instagram user million 210 laidi hain su pausna pali makasa tharakpoina to papawamana Nagaland police na crore kungi sana yamlaba meyai ka badrak fare Nagaland police na Imphal Kohima lambi gi Khuzuma checkpoint gi lupa crore kun henbegi sana amadi yamlaba draka kona na miyoi kya fare pausna hai ngarang ayuk narcotic police ki narcotic cell gi team na Kohima gi Khuzuma checkpoint freaking checking sa tharingai da lakhiba X UB 300 car registration number MN01AS 1325 asi khamlaga check tawda lupa crore kun gani thoiga lakh humdraga nipan ga
लिसिंग निफुगा तरुका सात्रुका कुनगी ममल ओइगदबा सना किलोग्राम निफुगा निपानगा पॉइंट तरागा मरी यौरम थेंगनबदगी गाड़ी एदुदो यौरखिबा मियोय अनिगा कोनना फारे फारबा मियोय अनि एदुदी सौरभ सिंहा से कुंथ्रागा मंगा अपोकपा जयपाल सिंहा अमदी पवन कुमार से निफुगा मंगा अपोकपा जितेंद्र वीर सिंहा ने मखोय अनिमा उत्तर प्रदेश तगिनी अमसु मखोय अनिगी मथक्ता केस म लखतुना मखा ताना थिगतपा हौख्रे सुहारी अमरमदा ngarang khuzuma checkpoint asimaktada narcotic cell gi team asimakna manipurigi miye ani ahum sukani kilogram amaga kona na farba mi ani edudi tularam sarki sai nifugama thoi apokpa bir bahadur sarki amadi sagar gali sai kunni thoi apokpa dil bahadur ni makhoi ani manipur da lebini makhoi ani degi package kungani thoi thokna yomba kani kilogram ama लोन पुरक्प थेंगनबदगी फाबने हाइनसु पाउसना पल्ली अतोप पावमना लुपा लाख कुनग मरी रोंगी द्रक कोनना फारे इम्फाल ईस्ट डिस्ट्रिक्ट पुलिस की टीम मयाई काब द्रक लोन ममिये अमा मलेमगी कैथेल लुपा लाख कुनग मरी रोंगी ओइगदब मयाई काब द्रक कोनना ngara numidang pung taraga mathoiga minute kullom taba matamda thiam saijin palaktagi fare पुलिस की पाउन हाई फारब मिये दुगी ममिंग नवाज खान से कुनगा तरेट अपोकपा नाजिर असद कवी थवाल डिस्ट्रिक्ट की मनुंगसन लिलोंग सिंगजाउदगी मंगोंदगी सपोन केफ तरादा हापा हीरोइन पाउडर ग्राम चामगा कुन फांगबदगी फाबने हाइनसु पाउसना मखाताना फोंदोरकली अतोप पावमनमो लौमी मरीगी असिबा हक्चांग प्रोटेस्ट मफमदा मिंगसेलगी उपुदा हापलगा थमख्रे हैबा पावमसु फोंगली मिनिस्टर की कैनबो एमदा यौरकपा कार अमना तखाइखिबनी हाइना लौमी सिंगना हाइरिबा लौमी मरीगी असिबा हक्चांग सिंग अदु लखनौदगी गारीना सतपदा पुंग मरीरोम संगबा लखिमपुर खेरीदा ngasi ayuk मिंगसेलगी उपुदा हापलगा थमख्रे हाइरिबा कार अदु यूनियन मिनिस्टर अजय मिश्रा की मसानुपाना थौरखिबनी हाइना लौमी सिंग अदुना हाइकि मियातपगी केस अदुदा मिनिस्टर की मसानुपा आशीष मिश्रा मातोमतगी ममिंग यावरी यूनियन मिनिस्टर की कन्बोयदा यौरकपा कारना लौमी मरी तखाइबदा सिखिबा अदुदगी सावरबा मियामना कार कयामरुमसु मैथाखि मदुदा जर्नलिस्ट अमसुम बीजेपी सपोर्टर अहुमसु सिखि यूनियन मिनिस्टर मिश्रा की कन्बोयदु गरी अहुमनी अमसु मदुगी मनुंगदा यावबा कार अमना लौमी सिंगी प्रोटेस्ट मफमदा पुल्लिबा मियामदा तकपदा लौमी मरी अदु सिखिबनी मिनिस्टर अदुना कोना फोंदोकपदा कार अदुगी ड्राइवर अदु माकी मसानुपा नते अमसुम कार अदुदा नुंगना थोमजिलकपदगी ड्राइवर अदु निंगथीजना गरी थौबा ngamखिदबनी सोहारी पुलिसना मियाम पुनबदा अथिंगबा थमख्रे मोबाइल इंटरनेट सर्विसिंग कक्थख्रे अहेनबा फोर्सिंग थाजिलख्रे अमसुम कांग्रेस पार्टी दगी प्रियंका गांधी यावना मफम अदु तमना लाखिबा ओपोजिशन लुसिंगबा क्या लंबीदा थिंगदुना थमख्रे पाव एजेंसी दा वा ngangbada प्रियंका गांधी बद्रान अहाकपु थिंगदुना थंबा नत्ते फाबने आखि अहाक फादुना थमले दुबो मिनिस्टर दु रिजाइन तौखिदे माकी मसानुपा फाखिद्रे डेमोक्रेसी मपुंग फाना कायरे आखि लखनऊदा समझवादी पार्टी चीफ अखिलेश यादव सु फजिंदुना थमख्रे सिटी अदुदा ओपोजिशन सौगतपा कया अमना प्रोटेस्ट तौखि अमसुम ngasi ayuk yamdrabada पुलिस गाड़ी अमा मै थाख्रे हाइना पाउसिना सु फोंदोकलिबने अतोपा पावमा म्यामना तेंतकना थमजरमगे जेसी की टोटल शटडाउन साउना अकाइबा पिखरे उरिपोक लंबीददी पुलिस का साउना मुकनख्रे हाइबा पावमा फोंगली दुगा मरकथना लोखसरगा उरिपोक लंबीदा टोटल शटडाउन की खोंजंग संगसिलेंगै मनुंगदा नुपी अमना मयाई काबा हिदाक थक्सिलगा बन तौरबसिंग अदु मरम सादे हैरकपदगी बन सौगतपसिंगा साउना खतना सैनबा थोख्रे थाउदोक थोकपमदा इम्फाल वेस्ट की ओसी इंगोसा मसा संगसिंदुना इरांग अदु लक्ष्यना बोनकी ngasi इंगोसाना फोंदोकपदा नुपी मसासी बन सौगतपसिंगना मसम फोइबिरे हैबगी पाव पिरकपदगी पुलिस टीम अदु संगसिनखिबने पुलिस टीम अदुना संगसिनबदा नुपी मसा अदु लाइरक अमदा चेंसिलगा इमुंग अमदा संगजफम लौदुना लेरमखि नुपी मसा अदु महाकना लैरिबा मफम अदुदगी पोथारगा दियाइदा हापतुना पुलिस स्टेशन पुनबा होटनरिङैदा बन सौगतपा नुपीसिंग थोमजिलक्तुना साउना मुकनबा थोखि करीगिदमक्ता नुपी मसा अदुदा खुद थारिबनो हाइना ओसी इंगोसाना हाइरुबदा खोंजंग संगसिलिबसिंग अदुना लाइकाय अदुगी नुपीसिंग अमसुम नुपा क्या थोक्तुना हन्नबा हाइबदा इरांग सगतपा तौरनु हाइना फाबु वही वता सिजनदुना ngang अदुमापु नुपी मसा अदुगी ममाना लाइकायगी मियोइसिंगदा लांजरे हाइदुना मफम अदुदगी पुथोरंगनबा होनबदा मयाम संगदुना ताना तानादुना फुबिगी थौवंग फाबु सतकी लोगी मतुंग इना
कनागुंबा अमबु प्रोटेक्ट तौब हाइबिसि मथौ ताबना पुलिसना माकु रेस्क्यू तौखिबने खोंजंग संगसिलिबसिंगी माइकेदिगिदि पुलिसदा फाव फजदब वही वता क्या सिजनरखि इम्फाल ईस्ट अमसुम इम्फाल वेस्ट खक्त नतना तोंगान तोंगान डिस्ट्रिक्ट सिंगदसु बन की ममी साउना ताखी बन सौगटपसिंग लंबी सोरोक थोलक्तुना असत अवोकसिंग थिंकी हैब पावमा तोंगान तोंगान सिफोंग सिंगदसु फोंगनरिबनि अमसुम अदुमापु सिंगी डिस्ट्रिक्ट अयामा टोटल शटडाउन की ममी ताखिदे मरक्सिदा जेसी अगेंस्ट द ब्रूटल किलर ऑफ अथोन अबोनाई की मैकेरी की जेसी न कौखिबा पुंग कुनगी मरिगी टोटल शटडाउन सिना तोंगान तोंगान लुप सिंग क्लब मैरा पाइबे मदि लमदमसिगी वखल तारब मियोइसिंग हक्थिंगना सरुक यादुना मपुंग फाबा कोऑपरेशन पीखिबदुगिदमा थगतपसु फोंदोरक्ले हाइरि लोइसिलकपोइना कंटेन गतंग मैमना थमजरमगे अहांगना स्कूल सेंगतपा हौरमद्रगदि स्कूल फगतहनसि मिशन हौदोकलमदबा याय सुभाष चंद्र लाइरबन मसिंग हेन लैब नौरिया पाखंग लाक्प एसेंबली कंस्टिट्युएंसी सिदा तंगाई फदना माहिरोई खुदिमा लाइरिक तंब ngamjanaba गवर्नमेंट की स्कूल सिंगबु निंगथिना सेमगतकदबनी हाइप पांडम अमगी मखादा मालोमगी मेगा हाई स्कूल बु सेमगलकपदगी मखा तरक पोइन स्टेट गवर्नमेंट स्कूल फगतहनसि हाइब मिशन असि हौदोखिबनी हाइना एसीएसी की हानगी एमएलए सोयबम सुभाष चंद्रना फोंदोखरे हाइना पाउसना मखा ताना फोंदोरगदि दुगा हाउसकोइनदि पाउस मतांग असा लुसिनजरगे पाथोक सोहिब लानखिब यावरस मैम नापीगनी मतम की मरु ई पाउसिंग लेप्तन मैम अपडेट पीजरके चैनल से मैकेदी मैम थमजरी एंड थैंक यू।